Kurumjeri. ISTV ki discussion hour yibiri bakudi maktu hama makta taram okcheri. Nasi si yam nangak pamong da haibatai. Supreme Court kogi India ki wena kwai highest court mo ori Supreme Court na kogi rape accused kogi rape tau kiba da chena bani haiba mioi mari hang to death hena kogi kano pigre ruling tau kre adugi matang da kogi masiga mari leina Manipur chathariba toma crime gasu nupi da chathaba crime sing su leiba aduga Manipur da su huji gang rape ki wow mayam am leiba Supreme Court ki ruling asi maruina 2012 ki December 3 ta thokiba sei kulung do yangai riba kogi paramedic satri amabu achen bus amagi manungda mioi tarukna gang rape to wikiba dugi matung tarakpada India pumma ihu lakhiba amadi India kaktanatna United Nations da gibawta India da sigumba nupi singi safety gi damakta protection me am lokhallu haiba phibam ma laklo matung sei manga gi matungda yamna thajada mongda ta hoi thajada ba haigadra tawum thokpani da haigadra sigumba phibam ma lakpani makoi mari shibagi da pire ngasi si oriba Supreme Court ki ruling aduga Lairiba kogi nupi ki film de nupi ki crime against women ki matang asida khanan inen bagi damakta ngasi ISTV ki discussion hour asida panelist oin election biriba si ai hek nakandal si Dilip Sapam kogi local ki lecturer ni aduga matangdal biriba sina oza Homen Thangjam political science ki Buddhism college ki jani amari ai extreme right le biriba sina isema mangsatam subita kogi Ward ki su yamna so utadang lobiri bini women activists ama so biri bini ahambada masigi Supreme Court ki khoi verdict asi yamna khoi awon ba mani na khali masigi matang da khoi ojadi logis keno su obi bini kari habini matam sang na ngairakwa miyam gi apamba ga chanaba ruling amane na lawbe ai Supreme Court ki asigi laiba ruling je Oziki mapungwena December 16, 2012 ki case ki chauba magi ramification lay India ta mapungwena oziki crime against women se masi thingna bo hono matamda di maramdi karigino harga madugi case to digi matung dudaida Justice Burma Committee adana committee ama semaga committee sigi recommendation pira matung daida nupi de sathaba crimes in poina loinana maduda perpetrator oiba even angang phawbada kaya yamna nupi de sathaba crimes in daida moibu punishment piba yabagi habagi achauba debate ama lai the Supreme Court abauda case ani ahum lai ani gumba lai ngasai gi maduda chenaba angang phawba akoi karmaina punishment pigadagi pibam thokra Talked about Juvenile Justice Care and Protection of Children Act 2002 se muthat kadra muthat loidra anova change ta godra kan haiba adagi mu Justice Burma Committee na ngasai gi gang rape kan haiba wahi si India gi criminal law book ta yauram da po se mase hapchalu haidna Indian Penal Code ta magi Justice Burma Committee gi report sigi matung ina madu gi basis ta tawraga ngasai gi criminal law se amend tawraga nupi jing ji gi protection gi damakta ngasai gi kari haitare anova law se amend ama tawrewa aduna Supreme Court ki verdict si natana verdict si achoba si landmark oiba verdict ama oirani ngasai landmark oidringe gi mamang da thodok tu makse mani India gi oina nupi ngak senabagi damakta achoba ihau tawnabagi damakta achoba thodok ama oigraga India gi law maya ama semdokrabani even Juvenile Justice Care and Protection of Children Act 2000 je muthat laga 2015 gi act ama adumaina laabane aduna hantak laiba Supreme Court ki sigi judgment ojeki kaino se rearrest of the rear case ki manung challe aduna hariba moi mari lehoriba tasengba gi mi taruk na commit tawre amana jail da sigre adagi amana angang ne aduna jeje ki makhada chai ahum gi khoi gi kari haitare ma se kaino da special home da thamaga ma se thado ga leire aduna hojiki hariba sigi kaino sina judgment sina akoi gi nupi da namjanam theknariba mayam singje sidaida achabo message ama pigane na khalle chugumba thabak tawtargadi chika chap manaba
dandi ama soidana fangani India gi Supreme Court chu chap chana India gi Parliament chu India gi Supreme Court chu laidaba miyam chu nupi sing ngak se nabagi damakta chap chaba fire ama laire na haibase sing asigi judgment sina utle na ide thamjani landmark judgment ni kogi nupi de sathaba crimes de nupi sing bu kannana na thum na bagi iho am su sagat ki ba du mamada Supreme Court ki nasige verdict asina chobu change dan porkhani habibni amatang khangjaning na rape case ta habitat rape and murder case habitat sida death penalty pgfc si case na ahan bu oibra natragana mamang da pkibli rape itself the death penalty di leite hoji hariba kainos ta su dum khogi khwadigi sathi re haiba gang rape simak chu ngasagi 20 years ka ajiki Burma committee na pi ra matung da 20 years rigorous imprisonment natagana khogi life imprisonment adu pi bani adamagi the rarest of the rare case India je prithvi gi oina death penalty se muthalon hairaga su India da death penalty se muthatte aduna hoji hojikti adum chanari adu sidai da khogi yamna Supreme Court ki judgment sidai da amna nungai ba mana sigi judgment je hanana Manipur ki case amada tabiram badi yabane khogi Monorama gi case sidai da Monorama gi case su yamna sathi ba case singi manungda amani maramdi maduda perpetrator oribado custodian of law ne ngasai gi sidai da di icham samba mi ne aduga amaduna custodian of law duna torture tawraga rape tawraga aduga murder tawbani aduna sigi pose akoina awang no problem dam gi akatin da leiruba akoigi voice se taba ngamdabani na sigi pose akoina Supreme Court ta kari da India gi oina pura movement se tawbangam gi dabani na akoigi thengna 2012 ta lakmani si 2004 gi adugi judai da adum akoigi nupi sing ngak se na ba adumakna kaino ma oiraga khonghoba ma oiraga chalambu bu ya bane na iti tumaina khanjai yam ngai Manipur da su rape ki sang sem wang thokhiba aduga sigumba thodok sing si manaba thodok leigibani na sigi ngasi Supreme Court na tariba rai si mamang su tarambe ai habni yam ngai je hoja mathang da oda comment da laksige kogi oda homeni miyeng da sigi Supreme Court ki verdict si kari wen ubi masigi implications ni kamaina kogi change sam pok pajab ge habji wakan chili aina ujabadadi asagi court ki proceeding natraga lagiba judgment se court ki mapan da langbana jam influence tawdawna taw India se maruen geng rep si oza Dilip na jupan bigre Manorama gi da chawwa ma Manipur da pungjau thinduna thokraba wari ni adugi mamang da su Fulan Devi si decoy doiring ai hiding ai matam si da upper caste mayam jina ma gi geng rep incident mayam ma leire aduna tholei ba pochi da ngasagi India si da haibadi even Supreme Court na lorei ba makoigi judgment mayam makoigi declare tor prakanjida ngasagi political environment amasung leiri ba praja mayam gi haiba tare kai gi damakta nirbhaya case sida whole India gi sentiment mayam ji sokhri bano but why not in the case of Fulan Devi haibi question ji am laiba Fulan Devi di nupi natabra Manorama di nupi natabra haibagi and then maji paramedic satri amaju oiba sei kulum doi da ngai riba adu iba tarbadi nupi gaida ju layer ma lei ribra haibagi su amadi kana tholak lieba masi maksu oiba mali akoi gi whole India gi justice delivery system jida lady ba judge mayam jigi makhoi gi matam dugi makhoi na chana ba mawonda samna hai kan jida ngachi gi verdict si tholak pa kan jida why Swami Vivekananda na haram liba quotation do quote tawrei ba kari gi la haiba wahang mayam ma lai ba aduna leiriba hawa nungsitugi matung inna Supreme Court ki judgment sulapra na ina khanjai adubu particular incident amada madugi particular event amana whole justice sigi system ama change to we haiba sisu amuk kitang tayona badong na su tawe haibadi justice is not incident ama khatang na sagi whole karama makhagi wild figure no haiba sisu lepa yagadaba mante then samlakli ba hongdaki ba anauba mayam se mi group kharata gi ju thambasu yaroi because justice di loina maki ju oigadabani matam pumba gi ju oigadabani haibasi sigi JJX lauthowaji anauba ma semaji haiba kanda ju India da yamna di leina graba akoi gi kaino amane ba debate amane ba chauba ma aduga kari gi damakta sipo gi signatory oiriba India ne ba Convention on Elimination of all forms of violence against women see the discrimination against women see the India ji signatory oina
मतम कुइरबा 1980s अदाइदगी ओइना कदिगी दमकता अखोगी जस्टिस सिस्टम नत्रगना इन्वेस्टिगेटिंग एजेंसी मयाम सिना नुपीगी नत्रगना नुपागी मयाम पुमदगी ओइना वायल जी फजना तौबा ngamdribasi कदिगिनो हाइबने अदुगा ngasi पिग्रिबा सुप्रीम कोर्ट की रेयरेस्ट ऑफ द रेयरेस्ट केस हाइपगी दी ओजाना जो थंबिगरे मागी लीगल ओइबा डेफिनेशन दु खंगदे अदुबु नुपी मचा सिगी हसान दा जस्ट चादा मंगा खतंगी परसेंट नि हाई चादा मंगा खतंग मागी थिरिन जी मग मनुंग द याव लेरमे हाइरे आयरन रोड अमा सिनबिरगा लोइना चिंगथोपद यावग्रे हाइरि अदुना नसागी सिगी बमोंगजे आम फजदबा एट द सेम टाइम माजी अदमाइना एजुकेटेड ओइबा नुपी अमा ओइबगी सु सिगुम मखोंगी जजमेंट लाखिब्रा हाइबसी मयाम पुन्ना जो हंगनरगली फुलन देवी के दथोकी दे मनोरमा की दथोकी दे अदुना कर्म मखल की जस्टिस सिस्टम जे अखोनी इंडिया दा पामिबगे हाइबसी मसिदai थमजनिंगे याम नुवाजे अखोगी जस्टिस डिलीवरी सिस्टम सु खरा अखोगी मपुंग ओइबा थौदोक खरा बेस तोरगा चलहनबा मानबा मोम उबुदुने ओजा होमेना थंबिरिबसे इचेम मसिदैसिदा आइना लाक्सिनिंगिसि मणिपुर दसु रेप केस यामना थोक्तना लैरि हुजुजिकसु केस म्याम अमा अखोई लैरि इहौ म्याम अमा लैरि ओजा होमेना ताकपिखिबदा कोइना हुजुक आइना हुजुक अमुहन हाइजरबदा इंडियन जस्टिस डिलीवरी सिस्टम से कोई इहौ लेत्रगदी अदगी मैंग प्रेशर पीद्रगदी ngसाई तुमिन लेथोपगुंबगी कोई हाइबदी जस्टिस से डिलीवर तौब ngमदबै मोम ओइरैसे अखोई नुपी सिंगी दमक्तदी यामना कोई लाइव थिबा थौने करी हाइबिनि सि ngarangi hare ngasigi akhoi supreme court ki verdict si ahamboina ahanbada thagat ningi ko adi adum yang kuina akhoi india gi akhoi justice delivery system or criminal justice system gi post yam chauna question tawna raga laga hojik si ngasai manipur da su phom sana leiriba case geng rape ki sigi marak sai se sigi tholopasi yam da di nungai tabudabu maji khitang di thengbra haina khale ngarang maksi akhoi united nation gi upr gi kano si sida prithvi gi country more than 80 countries na india si akhoi crime against women and sexual violence of kano se nupi se sigi pot si asuki matik chauna leire aduga india gi akhoi law si yam appropriate oiba law si semgadabani ka haibagi comments me amam so khoi ngarang taja hoiba ko ngarang su press club da mayam punna su yeng birangani ko adu moina mak ngasi haidorap se kitang mamang da siga mari kari leina bno haibegi porto amarom da bude koina yam nungai budi phawi adu masi khara thengna lakpa du ngarang gi upr duga ngasi gi badik siga kitang mari leina bra haibegi porto aina khanjabegi wani ko hana haidopna kari kai yam ju thenge 2012 ki 16 gi december da thokiba kaino amani housingna 2017 gi housing se dum april may kanoni sorry may ne bako housing se aduna chahi jam sange yam ko ina sang lo gi maram si kari gino kari ngairaga leibno adugi pot aduna justice delivery system se asuki matik thengbasna india se asuki matik ko rape hairo india se dum kahani rape sina india se masak tak gi mong da lakrabane ba aduna manipur da su akoi gi sai mamang da kanona pan ke ba dilip na su pan bi gi ba akoi gi thangjam manurama gi case 2000 magi si 4 da ni ko yam ngan na lamba podam ni manurama gi case su one of the mayang gi marak gi yam na tang na ko rare of the rare sai gi potu oi ki bane ba du su kana na no have the law bu ngak li ba law bu ka hani khuta pairaga kano tawri ba haitare ne ko makoina ka hani ai misam na tawgi ban natte ba ngasai gi khoi gi ne ba ya gi case jin misam na ni aduga matam du da dia khoi bu ngak pi sen bi ga do ba lai ba security na chathai gi ba geng rek ne ba du sam thina yam chathi ba mong da tawgi pe manipur sai da khoi pe khoi gi prithvi na traga india gi di khoi gi som da thopa pau sin se dum national media na fazana cover taw da ba dan khoi gi media na su influence taw ba ngam da ba hai ga dra amai taw da yam pak san na zatre haina lawra so khoi manipur da di akoi mipung khudi ma ke thamoi da nupi khudi ma na sugi mati
kigiba hangoi kiba duga yamna nungai kidaba potu oi kheba yamna chauna punishment si lakadra ina khallaga adum lakhide adubo handaki nirbhaya gi sedi prithvi chu nikki aduga delhi mayonda thokibagi pot oiba aduga ngasai su homena su panbi khiba ngasai gi layers si akoi gi hierarchy haidai ko thak thak khenana yengba ina khunba lairaba lairi haiba haitaba leidana ko adugumbagi mong si yengaga men gi matungina tawraga mapan da court langaga saphu si mayam piraga justice si phangba saphu pi da de example loina manipur da su yengba yai khoina umuro ki case tawgiba matamda khogi tampa ga masung gi ima even amsina langba yaba mayam langa kanda around 1 year and half 1 year 6 months ke da around changi baneba hadu yam thuna loi ge ba adu so hauraga na phajana dum kahani taba yengba justice system ji dum khara dum kare hani pirak pa aduga haudraga tumina laira ba manipur gumba degi india gumba sam laira ba ne hena namam famni na sigumba case tamthi ba si thokta ba nati thoi manipur da su series of gang rape mayam thokre aduga yam piki ba ngang da koi gang rape na traga so single gi oiraga so yam tamthi ba hai tare ko yam haine so ba crime ngasai gi lansilyu gon mai na sahi taruk tangai ba nupi mazama magi hakjang thongda yotegi kaidegi lengchandana yam kuina hospital na layeng amaga tawki ko adegi 2015 December dai da so mejuna dai da so hoigi optan Tamilong district ki optan hariba mafam dudan nupi mza sahita tukta ngai ba ma gang rape tawi adu su minor budi oi haina moi jejebi juvenile justice kano da moi home da juvenile home da thamen haiko adu da su madu da sam tam thibane ba makoina ngasai gi tara degi kari degi magi hakjang thongda lengjallaga toromba mongdo unfortunately ziki hariba case moina leiron da sanjallaga paisa khara customary loan na pinaraga lakh manga do hara pisu pida ba yanaraga tumina kupsallama ba case amane adu nirbhaya degi hena sathiba lei manipur da angap phangai simyam si su nei na ba yamna mapung oi ba khoigi manipur da chathagiba rape ki momong sing su yam pajana panbi gre chemana aduga khoigi manipur gi da huji pongpong sana legi bisu April 14 gi gang rape ki case amyam chaung legi adugi matung tarakpada amuksu herokta minor ani amuk rape toram bagi amuk lei adugi matung da ngarang na amuk itha thajada da minor anga amuk rape to bagi su ma lei ra halamana adugi matung da ngasi maksu nupi ma ko gi thang lelaga halam bagi case ma lei adugi mamang da ngasi sugunu gi chapi karong kanogi da so nupi ma ozawai ba nupi ma gi dead body ngasi phangeri janims ta pura kre aduna ni series yam na sarsibo keno ma khani hajai go ne saram sa keno da ina khanjani karigumba rape victims in survive torma rape victims in survive torma ne khalasi hujiki kind of apigi announcement miyam gi ihu su leiraga su la ibanga sigi supreme court ki verdict se masi asumna la amba ya brana tragana ona tenero ndaga la ngani ga khandi kamai manipur ki case ira no I hajai na nirbhaya ki case da nirbhaya masa se nupi se kaigumba hingam daragati adu death penalty se masai ama thamjagi do khoina yengjaw ba wodi khoi gi waging war against the state ai gumba andagi masai murder gumba sugumba casing state da tang na pi khoi death penalty se adu rape itself to the death penalty pi bugi wafum se hojik lai ba Indian penal code ki hojik anova hapchal iba akoi gang rape ki sida yaw matam da su death penalty di leite death penalty makti ga su aina thengna jabadi death penalty leite aduga magi nirbhaya gi yamna sathi ra isna kaino kan da torture ni aduga rape ni murder ni yam gre magi da tawra ise evidence mangan na bohonara pune gagina tapine aduna yamna sathi ba case ama oibani na adugi supreme court na lakpa wafam ni adenga sai oza homen na thambi ge yam phajabo wafam ka aina khoi justice delivery system sidaida mapung oina justice deliver tawriba judges singje sidaida moigi kanoda realist school amakak lay moina yengba miyengsi adum yam chumme na khalle maramdi judgment ama piwise ultimately judgment piwise kanano ha kanta phamiba judge tuna piba managi opinion magi observation do adu law oire ada magi judgment je matam leba khibikta mana judgment ama piba matam da ma kana na influence tawe haiba matam state magi social environment aduga magi brought up
aduga magi political affiliation aduga mana yengjariba mana society da kamaina yengi ma karamba political affiliation lai karamba theory da thajai aduga magi haurakpada yamna owa ananang haurakpura ha kaina haiba sugum factor mayam jingsna judgment ama iba matam da judge singse matam lai bikibita influence tawi aduna matam ama da akhoi emergency loigra matung da lakpa akhoi social interest litigation public interest litigation mayam down trodden mayam gi yeng aiba pn bhagavati hoi ka sidi akhoi yamna akhoi down trodden mayam jing adugumba punsi mahingda hingakpa mi jingsna adumaina judge oina phama akandadi madugi awana mayam jing loi ura amina judgment se adumaina pire aduga hoji anauba akoina judge appointment ki matang silak matam sta ai phoba imung dagi horapa nongmata su awaba karino khangdaba thabak suri ba mayam jing ji humang umal karino khangdana adumaina horapa judge jing sina man pira ko judgment jing dadi ngasai gi magi thamoi da pot phau bungam dabanina judgment jing je phai na khoi gi magi opinion je akoina miyam na pami sigo mana piri duga hek onaba aduga state sigi akhoi state je yamna hena mapangan kanjalakpa executive khoi gi executive powers aduga legislature gi powers yamna hena khoi gi kano da parliamentary democracy warga jo khoi di judiciary je khara name na thamba state oibanina madugi akhoi gi anoba laiba sarkar jing ji grip se sum kanjalakpa tamda judge jing sina suma gi independence fazana exercise ta bungam da adugu mugi problem amazu adum laibran adum khalle hojiki laidiwa justice delivery gi hojik laiba fibam ji dai dade yamngai ji ozamen hojiki death penalty city already khoi Delhi High Court na sutagre fast track court na sutagre adu matung da Supreme Court am lak matam sida Supreme Court na su makoi gi si kanam to lepinable ite da makoi no pirin ni haijeri ba hangni bu wafam di lower court warga su moina tare decision sida khoi gi adum judge amana lepakpa decision ni ado mathang lakpa yabagi pira kanda 2015 bhaw sahi manga changaliba khoi system ama hana dagi leisu lerame khoi su leiri chatnagi masi khoi system sida khoi kari mu khra hong khra lehen tangai phadra natraga masi da kari comment pibini court house di aina khanjabada magi final place ne na ningjai any justice ama pina bo honor pa kanjida yamna mathau da ka tari badi investigating agency jin thijan unjan tawri bas adugi matungina makoina pikhalai ba report si yamna important oi brana khanje ai badi thiba ya baji phajana hujik su hairi akai manipur da april gi da gang rape ama thoki haiba so far judgment ama tholak tri banina akoina sinda doi ba waiji allege haidori bani do abdi oibra akoina fill to bai adu ba allege ni hujik phawdadi haibadi confirm tawdriba court house ina aduna sigi allegation si la pa kanjida how far sigi allegation mayam si with evidence karma makhagi evidence puthoaga kamai tawdana sigi je sumaina tholak kibini haibagi magi causation je akoina law dadi madu sina brak aina haina khanje habi whole law of evidence ma sina na one of the law of tort kana sina pa ari cause connectivity mayam ma semjalakpa aduna investigating agency jina season hunjal baje yamna thuriba makhai ai case ya dum thubra na khanjai aduna hena thujan gadaba hena langjan gadaba di si field the lebiriba investigating agency me amjina ni masigi matung goina filing ju lakra na khanjai ina khanja boja dilip ko aduna sigi filing ji laba kanjida na sagi chance am pinaraga any piraka doiba punishment sidi mi mi apelhan na banate akoi fair deal ne basidi haibadi aingonda karigumba makhalgi injury ma leigiba aingonda pain da leigiba aingonda awaba phangiba madugi compensation oina asaigi punishment ji pihin dori baneba aduna piri ba sentence ke iroina na fine ju kongada bani gana haire iba haiba makhal mayam amadi leiri aduna aina thamjaning badi logriba matam je court house na nate logriba matam je haibdi trial ji ta thengna chathara kanji da koina khara follow tawjabda nirbhaya je nirbhaya ko griba su karigi non bi masaji ga singba magi maming sunate akiba khangdaba haibani fearless haibani nupi masaji haibdi maruina magi mamaji jo oidori bani haibdi nupi masaji aki tujung leite haibada natana magi ima magi baba whole magi puliba koigi society se akiba ama leitana maduguma makhalgi akoigi chathariba ihogwa chida leptana chathari haibane aduna ngasai trial ji lakwa kansida jo khara follow tawjabada leire iba pire iba evidences me amje enough for oide habi argument then reinvestigation amuk taw hairapa maduda yam changi ba mali matam aduna coordination je court house sidabu case pu lepa hograbadi thui
adugu maru ribadi evidence mayam si collect tawraga mapung phana leire haibisi haibidi investigative agency sing wari sing sina magi evidence sing strong haibidi ayam phajaba fam ne wazagi su aduga se madam laksani sina kano da su chamana ba potta Nirbhaya case da yawi bisi juvenile ama yawi juvenile amasi magi kano si sentence juvenile oibanina masi maximum 3 year kano rehab to rehab high special home special home the thamaga leiba hina dmaina tham huji ba 21 years so ma huji minor su oitre huji kem ma helabni sisi da juvenile gi matang si lak matam si da makoi da repi kano sima yaurabani da masidi si da kari miyeng se khoi makoi da treatment tori se masi matik chain khanbibra natragana hongduan bam sangena khanbibra juvenile si hoji manipur da so de gi to pam phom da so angang na ko juvenile hai dai ko angang jing sina crime do bosi yamna satina hengale ko handak akoi manipur gi thodo wathok mayam sing koi na kano document to gi matung ina so angang masa sing chi gi crime ji yamna hengale ebo ko ado size da koi na oji angkan na akoi activist sing hai dai ko se li ba chongi ba mayangi marak da su den ma pan da su angang woi batara su man ahal loi begi ahal magumna ek tu tawrabani na madugi dandi si masi pigadabani habegi pot si dum khanari ne ba aduga juvenile justice care and protection act 2015 haidana su amend tawkhre ko tarigumba angang si sahi 16 je above si lalaba ado below 18 hai tare ko sibawgi manung da hoji ki am tamthiba crime heinous crime ji commit to batara gadi masu dum ahalla magumna treat to gi potu ne ba aduna moije hojik se sahi ahung gumba si hoji akoi gi case siga sumari leina na special home da thamaga adugi matung da di makoi adal amagumna treat tawraga kano hangi ga manaba mong da thambegi potsi ne ba leise adugo gi oiba motadi angang oiraga sumagi sahi si kamaina juvenile na left to si sai jam na controversial oiba pot amane ba khodamoina hairabada karigumba koi gi academic age mana larik tamiba school gi kano satra oiba taragadi magi academic year laiba koina school da class 10 gi thagat liba kai dori ba leidana ko domda satpai pon in case jiki satra sina 5 times karigumba matrix se fail oiragadi ma sahi tara mangada thagi badu 5 times failure gadi ma 20 oigadoi neba adu da so khoina kano si adum angang amane na treat tawraga magi tawruba crime si achobo crime tawraga su ma matric failure ga su ma sahi do kano tranga ni haidana dum hoji semdok semjin so dum tawba ya bagi pot su leidana ko nan thok nan chin tawna na bagi adu kan do ne khoini amna kupna khoina su matha saba pot amoy do adu yang kupna masi matang je tigat bagi pot su khoi liba chongi ba ko andak tawriba kangbu sing handaki geng rep to ga mari leinana sem ki ba koi core committee gi members in masi am kopna koi so observe tawra monitor tawra ga dum leide ba yengba ya ba option si adum leita ba din nate mana sahi do paikagi natraga academic age do oraga so somna kanda angang si magi amana baga tamina ki ba khot ki ba de gi hor kamina ki ba ga adu gumba mayam sing du gi proof mayam sing du sun ti dok ti jin to ba ma thau tai ha ba sine koina na tabra ha ba sine si amna kainoni matang si to amna tho e ba sida jalip tam talak chike juvenile ozadil ti khoi jeje board ko se set to bi bani juvenile x na khoi jeje x na hujiki wena latest wena hari ba chok samlap mugi juvenile oi taragadi hum thuk pisi kari kari no thai hujiki nirbhaya thoko matam do adudadi 2000 sidadi chahi ohum special home da thamba isna angang amagi khwaidagi yamba magi punishment adu change tawre repeal tawre 2015 da anoba ek lae aduna hojik la ibadudadi ngasagi ichena thambigi ba dumaina PTO offense aduga serious offense aduga heinous offense na angang singsna child in conflict with law sina commit tawra matam sida adadi ngasagi heinous offense la aba heinous offense la aga ngasagi chahi 3
tagina try pan bogi manung da leiba angang sina heinous offense commit tau tar ga DJJ board na dum children court case refer tau ki be children court di ma adal ma oina as if adal ma oina ma se adal gi court koi trial tau dum na dum tau grane moi se adal oina dum lau grane aduna hojiki la iba poti sagi akoina angang sing state da mama pa oiba so hai janing se angang ne haraga hekta akoi gi ta chahi ohum kadang hai bodu hojiki ya roi ba chahi tra truki mathak lalam ba sai tra truk lalam ba try pani ma ta leiba duga yam sathi ba crime ma hojiki April gi case dai da sisu heinous crime oira the gang rape as 20 IPC da 20 years rigorous imprisonment or life imprisonment thamo hai ra ne 7 years ni mathak lai ga di heinous crime oira aduna adugi phibam ji yang aga di sagi angang ni haraga ta nan thok ba yara roi hojik lai ba po sida di adum ahan ama oina ma che adum koi gi kan oina sat krane chap ma na ahan ama dona ma trial tawrani ahal ama gi court tawna ma pura ahal gi court dum chat dong chat laga chap ma na punishment gi thak ta tawdabu death penalty di angang di pibe yaro asi chima di magi kano death penalty oina di angang di pibe yaro death penalty adu makoi da koi pom to per rapist sama du piga da dan di edal amagi ado chahi tra truki mathak ne adu ga chahi tra truki makha oi tar ga di tra truki makha oi tar ga di moina angang ama oina adum mogi children court na natabada JJB na ma adu da magi proceedings ya dul la khalaga adum ngasagi 3 years hai tu dai da ma adu da satha gi ne chai tra tuk se amor oi aduna chai tra tuk tin na try pan bogi chang sida leiba angang sing sina ne ba ayam ba hojiki kano tori ji cheno je abi do manipur da yam sathi na akoi gi chahi khara sidai da angang sing sing kano se yam henkal le aduna mase koina cyber related crime su cyber crime ga sumari leina brana yam khoi si jaga se kale no adawmen ga side point yam na to dai da khara hena emphasis pi ba investigating authorities se khara hena akoi ma pangan kalhal laga asagi speedy trial se lakna bu hona base si madi yam maru oi ne kal okay speedy trial lakna hona bin jaka oi haveni ozamen sidai sida akoi gi handaki umro ki case natna manipur gi oina di karibumba makhal gi akoi gi rape case kamari lina basi amatta huji bokta akoi verdict si lauthok pasi leitaba mali ozamasi akoi gi maru oina manipur gi sida soiri basi aduga soiri basi kai aduga amana akoi gi Mama pana taga keno singsin haji ozana haidi gi buda JJ 2015 ni matungina sai sai tratuk hela su ma juvenile oina treat tawi do wi mu zare masi ever oi de bigira na taga na moina na puda masa sing sibu kanna hona buda angang onthong na hona rakpa simbagi pochu yaubra haibagi chingna bu dum leiribni lona di akoi gi ma sim certificate por agadi oi do ribni masi gi matang sida akoi de leirib system is something khara di shoirin kaje kari habini ayam chumi oza oza dil dan su ichen is yam fazana thambi gre hoji akoi da kiri bachi JJ board sida pire iba power ji ne have be deciding ultimately juvenile oibra oidabra even juvenile oiba tarabasu at the time of crime du thokiba matam jida adult mind ama yauraga tokibra maturity level to kya wangi ga hai bachi JJ board sina specialist khara yahol laga psychologist ni khande akoi gi social scientist ni khande khara ma yahol laga determine di taw dori ba doctor nungter yaw expert mayam yauraga una sima lakwa kan sida nasai gi leiri basi JJ board kana kana yauri hai basi yamna transparent oina member gi list se dum public te leireba wafam amani hajani JJ board kana kana yauri kana kana yaudori ge hai basi mausa na crime commit tau gi bagi family mayam na dum thirakani victim gi kangu na dum thirakani influence tong na dum honarakani masi gi akiba amadi yamna lejai hajani ichi matang sida aina ichi ma amatang lakchani si karigum se accused na minor or magadi ngasagi pochikara okay hani kitang light oina lahon ba yabagi poram dilere aduga victim itself minor or kumatam di special provision amata later bu minor to rape se pagi minor rape to buga pagi normal no adu di ma da to ani sigi kenab si u du kenab labi bra labi ke ke adugi do hujik adu yam chatina sauna dum lei pok so e aina hujik lei se says the maroina protection of children from sexual offense and haise si si yam sauna du gi rum ma dikale maduda aina lakchani si 14 April gi si minor minor ne claim to a victim anima aduga hujiki moi accusing su minor ne habire adudi minor si the minor na commit to crime na maswai da ngasagi kano se khoi
sum miyeng da luri miyeng oiraga su natragana koi social activist sama oibagi miyeng da yeng da su natragana psychologist sama oini yeng da su kari film da thambi ni mus haziki kano se angang sipuna taret ni taret sigi manung da mana measure adum oire hoji aduga angang taruk sigi manung da amasu ma below 15 16 neba below 16 neba adu si angang sima di adum angang oibegi treatment do dum chathaba aduga lemhoriba manga se sidi adum edalla moina treat tawrakani haibegi tawsu tawhum theeko madaidu da ma angang ne dunia dana koina kallaga hairiba angang ne na mayamna yanaraga natraga kitang komtho komjin tawdana warchat wanom tawdana komtho khrena khalasi si angang manga se correction tawhodraga moina manipur sai sa kaya mayamna mangalakwa oira kadegi haibasi jo khoi loina khanba mathauta aduna makoi si adum aingi matungina jiti leire jeje eki 2015 amendment matungina laiba potse si dum satki base masi dum akoina ohen bataban maduda leiba sida sida joina thamjaningi se ngasagi decide tawdoriba karamba makalgi ngasagi angang gisida pigadoiba punishment haibe trial si adult ki court house amada criminal court amada trial tawgani natraga tawroi haibasi jeje board yamna makha pon ba mal adaki ban amended pole chume poleba polabani ngasagi laiba isudi angang amo embatar badi and magi maturity level si angang amadongna dum at the spurt of a moment naktangi khalogdana thokiba oiba adugumbadadi mature oide hairaga adult mind ama yaude hairaga haibadi crimes da koina yamba yengna reji intention ji amna yawo malyoza haina kanjabar hoi huziki pochi dako kota leiri bani koina ka hen ka to adubu in case sum case sida manaba case da haijage sigi case April 14 gi se thamgraga mamang thokki case sum haijaraga haijage sigum case sida khoigi ngasai ozana haibigi ba influence to ko yaba pot ma am leibadi na leithok plesin to se manipur gi thani de hongna chanar ko dum to masi people's movement sina nakandagi ilga satragadi justice se phangmoidabagi mom oiba adumakna ayam matamda mob justice ki laktana rapist ki mayum thare ha sam to intai imung ta thu se dun tai soida khogi people's ki movement yam tangai phanda bu maina to phibo mo la yuse ko masi kai ha bini madune madu yamna chumena khanjai ngasai gi akoina justice delivery masi laktringai gi mamang du da isi na jihena khangbira mani access to justice saibajini akoina FIR ama tokjage na chatpa kanjida accept tobra ayam matamda akoi ji entertain tobibra case seriously dum lobibra haibi isu mayam ma thogleba entry level jine yamna luri ba jaina khanjabadadi haibi court sidi last resort ne na thamjaning edum ahan ba koina crime ma thoi haiba tarabadi police station da chatpa tabane police station jida koina pirapli ba akoina file toriba complaint se FIR की स्टेटस थम्बिब्रा नतगनी समसमना दुम ओ यारनी हाइरगा थादोरकप्रा नतगना यारिबा मखै एस मसिदी दुम यासनबना बतौरोहे नैसे ने हेना थेनबिरा मनि सिगुम मयाम जदिको अदुबु आइना हाइजनिंगलिबदि नसाइगी होय इसिना जु हाइग्रे हदकी मतांग सिगुम थोरपा कांचिदा सिगुम मखैगी पनिशमेंट अमा पिहौद्रबदि हेना काय हेना क्राइम जि थोलकनी हाइबनेबा मयाम मयाम न जु मसि स्वाइना ज दुम खनाबरा नदवाइ खनजे इसे मतांगसिदा अमता लाक्सनिंगे Manipur thokiba crime sing have the rape crime sing have tare masigi pending lebu case me ama leiri bini hujiksi aro ngasigi Supreme Court ki verdict sina koi da hujiki rape victim sing sida asa se kyam urmanam sigum bayam na kahani Manipur su am thokpanina manaba su oiraba ko aduga yam thajadana adumaina mani kahani hajikse koi movement ji tawba kansida akoi gi rally khangde ba khangde torok kansida akoi na di death penalty gumba si akoi chindegi de law se nungai ta ba hai tai ko adu Manipur situation ji yenga di masi su dum daga tare haibese masi taradra haibese koi ganna ni adubu lairiba praja sing sigi machindegi di phasi to ko dandi sibegi dandi piose machim de lauraga dum leirami ana sigi kanu sei sa praja singi sentiment ji yengaga adegi lot of victims leire Manipur justice phangdana leiba ko justice so pang thongdana leiba victims asaki matig yame mapanda akoi ji kanu khabar yaurei ba case sing sidi it is nothing
aduga kahani case register tawdaba even tawraga su flash tawthoktaba koina masing jamna khangdrabane ba asam ke matik yamna layeba aduna oziki laiba supreme court ki verdict se sida victim sing asida adum asama pigani haibase yam chawna pini haibase ai tham thajajai dan tawda bo pi context is da madugi potumak yaurak kadra athuba matamda oigadra haibegi chingna basu dum leitabadi kai lairoi kai ginoda Manipur si for the last many decades nupi the odd panaiba hard patupa am laigre case pending so only is umoroki case ka degi ngasagi akogi kanodo school Kuiti higher secondary school ki satri to ani to katani am landmark oikiba judgment pigi base ko aduga maximum 99% of the case ayam base sa se thagatana leibana konga yama justice am lapna leibado adu hai haidana so koina justice sopon phangro have the yaro ziki verdict sina maram moiraga adu Manipur gi oina so koi criminal justice system se CCM na koi gi yam radical oiba koi reformation amadi Masidaka Tai have say Tamzani, Sigi investigation gi part home and Siam Pazana Hygreco. Couldn't Nakalamada Kugi Sapfuma Pangi over environment egi force me amama Taura so couldn't Tahogo port me amama horagale horagadi Maduna Hayeng Law would summed up acquainted me and the law doing a badu Tawudaba legally Taurakadaba Tobam Topa investigation am properly am the trend for Natana investigation Taurin and Alezale Taura Laithok Lasin Yana Vigi, Zanaraga Sudum Kadila Eco, Dugi Port to the Sumleraga, Somna Kandari, Queen Pangin the Inba, for Sidum Piva, Somna Kandana, Kui Tauduba, Port the Hodra Gadi. I did dual canosi strategy, Makurum Degi, Aprosama, Zangi, I did Hodanabasu. Aduga Nakalaman Safu Bibas is okay, and his Sanga consider Kogi Nasagi justice delivery system giporse Masi Dumkara Oigani have a sit has a do not tragedy one sided at Yarab. Young Maji, Zaman to Lux and easy on the in hygienic issue. Uziki law enforcing agencies sing Sigil loopholes in Isian attack PDC. Masih dah koi community gi kena siapa koi civil society organization sing ilak presidenti ni mesti high betul mana. Som tu hol laga som ngah tu in bagi bongam lai se. Masih leh dan apa community koi civil society sing sina lagu tu rules se. Koi sumba justice delivery se tugalan na sumba case ta. Kari kari leh ni kanji. First rate court ti thamjal leh na trouser dile. Adu masih makta na answer di na tabra na ina kanji. Amaru ibadi sigi justice ka mari leh na rapodi koi khunai jisu am amaru ibra na kanji. Aku ini imung menunggu sungang riba, lekai dengan riba je hatu wajib fudat lagi tindat lagi, ikan lagi ngaktan neb. Same thing aku ini justice sama demand tor aku tu sigi language sih adum sini betul na tahu raya aku isu. Adu buat asing na criminal gaji loh ina hatu keraga, madu bumba justice ki sistem ama semla aga, atulog loh hai badi karisu late tu. Adum di thobe iba, replication adum tahu raya iba. Sampai kan jadi waging war against the nation je crime amani hai rabu tu death sentence masih dah neba. Aduh yang na sathi bah heinous murder tu jadi lima thambi kere. Death sentence yang rare in a piri baneba India da. Rarest of the rare dekat dan India na thambi bajo. Aduh kara di liberal loh berakan je. Kali kita makto no hai raga criminal gaji tu chance sama pi baneba. Aduh na bu aku ida la iba language se reform tau na ba correction tau na ba observation kan na thambi re iba jineba. Anak saya ki sigi minor ki matang tu joina thamjaning badi. Saya mai hatu pun na answer di oida tu bermande. Aduh kalau makoi je adult tau namun trial tu berkan jida. Saya harden criminal ni aku lagi narakan jida. Amerika tu thoi ba. Aduh kalau India tu thoi ba. Mau lagi narakan jida. Angan gaji mu kona amu hena criminal mau rapai chance belakpa. Awak Manipur ki oina di lagi basi. Aku ini ngang yo posisi kara suara betul na dum tau bob manjai ina khanja betul. Lagi environment sina. Plus aku ini cara tambi mithui main ke dalam ni hai bersing akta. Aduh even aku ini thajari ba filosofi jisu. Ain ngam draba, ain ngonda solok draba. Isai thanda i panis tok jaga ni hai bagi jisu ilai ilai tabah dong atau ya aku ini. Asal ba yaning draba mayam si ai siram dai je draba mayam dulu ina mangan tahal lama ke gana hai bersi. Aku ini lai kurum badegi dong kurum badong atau. Maduna na iba poci ai na khanjab jadi yam na socio cultural jadi ni yam na atap fazana tambi kere. Not only judges ki wanate. Socio-cultural environment si aku ina fagar handri ba makai aku khunai si da kwai gi fazaba law ma thama abasu
crime की rate ये तो हैंगल community participation या मरुल है हमने मसाइल निर्भया केस दे लाक्चर कांडो जल्दी accused मेरी कोई की death penalty पी की मरी चीज़ मकोई तो सुमुख chance टीम later when they had a opinion Yamduna. When a review to Wigiamayari, creative petition Tani Harry. Plus last in a quiggy mercy President mercy petition to Wigi often Jawi has highest court Manatava decision number Quiggy President Namana. Judiciary highest level of labor Manatava, court Manatava decisions or can I say verdicts. President ngak pi ba kai si system mo le si matanga koi kitang jam na bung mo le si kitang seng do pi the ko gi India gi lai ba system state the check and balance na hai masagi organ ahum se organ ahum se executive power the executive head or ba ko gi president sida su dum ma ge kano ge legislative power khara dum pi gani legislative power piraga adagi judicial power su dum pi gani adagi chap aduga same thing asagi hariba kano sing da legislature sing da su executive power dum pi cabinet ai executive ne adu legislature su dum oi aduga executive su dum oi aduna si jai amaga organ amaga check and balance tawna na bagi damakta hariba che balance tawna bagi tawhan ba haiba se khoi gi leiramiba constitution gi system sidai adum lei ba pot ne ba aduna masagi supreme court na hek hairaga supreme court na hariba pot dai da aroiba kari ek mi amagi right se magi right life haiba se quite gi precious over life kano ne right ne ba si je lauba haiba se quite gi act lambi se pi ba ya ba piraga quite gi aroiba lambi su kai leitro matam du pi ba hana adugi pot ni ngasai gi koina 21 article 21 da akoi ama haiba right to life ki kano fundamental rights ama pi ri se ana si pi na bo honara panina president da kano ma asai aroiba magi aroiba thong ma ka thin na ba court ki dai da asoi angam na tragana mi nga tani supreme court pham dai ju mi nga tani adugi aho ba leiram ba yai na tragana madu dai da wal ho ba si thau ba dai yengjan ho do ma ya ma lam ba ju yai ba adugi leiricing do loina ba si mi si di heart pa da soidre yare na haibagi chap chana 100% accuracy do du lei hanna bagi damakta masai gi lambi ama masai ama right to life se fajana respect to na bagi lambi amo ina thambane aduna adubu hojik hariba casing sidai di ay ama matamda supreme court na piba kaino sing se masi adum upheld tawni hoi masai gi remission tawba jegi chahi khara tension ba adagi lamcha sajat phajaraga admaina thadu han bagi court adugumba posing du budi masai gi india gi 15 august na 26 january sum state da lauto kolaga adum tawe adubu hojik lai ba casing sidai da asai gi india gi judicial system do adu mathak du da president na supreme court ki advisory opinion law posu yai adi ma khangna lobada fartar agadi advisory opinion mana sik to yai supreme court ki advisory jurisdiction adu masagi lai jabane aduna hojik lai sidai da 3 judges ne bench se 3 judges bench ne bench gi mathakta khogi constitution bench ta chat payai 5 judge manga phama kan da constitution bench la adu da chat payai ada penal tra saben da chat payai 9 da chat payai adu gi mathang adu di adum la aduna supreme court ki nungai ba mana supreme court masana ta ba judgment je khogi supreme court ta binding oide idea supreme court na taba judgment to the high court binding oini adu high court na taba do subordinate court amada binding oini adu supreme court masana tajaba pochidi supreme court masada binding oide high court na dum gam me adum binding oide maram di law se evolve tawrakna ba adi supreme court na once final taw hibo poto adu mathak da kam haibe ya da targadi law se evolve tawra aroi law di society ki change tawi matung ina adum madi change tawrakane ba change ama adum loi lakane aduna hoje haiba phibam da dai ngasai president ga akoi gi kano sigadi akoi gi kari supreme court ki ruling se any kind of ruling lakku matam sidai di ai di sagi death penalty ki matang da di right to life ai se yamna precious over life ina madu loina ba ngak pa ya ba mafam khudi makta nga halaga yadre har kandu dai da akoi gi lokthokina ba gi akoi gi philosophy ama adwai du da yawbra na ai di duma yamna munna khaluru ga budi ngasagi koi indian judicial system chi ngasagi aroi ba hokta mi sigi karai hokta chumbali heba ngapi bi ab gi line am thambi line am thambi dei oja homen ngasai thambada ngasai gi do mi lo hato khraga society do dum phara dra do ngasagi reformative theory se si hena koi gi chanara popo ne adi punishment da theory of punishment da yamatam da reform to bose akoina hojik pama isina deterrent to wana to retributive to wa ta adum magi pot dai da hojik
की सोसाइटी की डिमांड जिना अदु लाए अदुगा कोई कनो की पनिशमेंट की फिलोसफी दा लाइव पोसिना मी पुनमक से करेक्शन द वे है अद मी है से क्रिमिनल अमोइना पुंगलक नते सोसाइटी ने ओजामेन साइड हम सोशल एनवायरनमेंट अम फत्रि गइदी मी जे क्रिमिनल सुम ओइना थोरकनी हना हाइबदो दमाइ तौदना साइगी रिफॉर्म तौनबगी लंबी अमा अदुसु अखोगी इंडियन जुडिशरी की होजिक लाइव जुडिशरी दसु अदुगी ममिदी दुम तायबा तबदबु आइना यंगज मतमदा इंडियन जुडिशरी जे हंतक सही खरा सिदैदा मागी ट्रेन लाक मतमदा अफजल गुरु अदगी अजमल कशब लो लाक मतम सिदैदा डेथ पेनाल्टी जे साने पिरुद्रगा डेथ पेनाल्टी जे रो द पिरकने रो द पिरकनिना सुप्रीम कोर्ट ने पिरइबा जजमेंट जे हायर कोर्ट अमदा आदि कॉन्स्टिट्यूशन बेंच ता चटलगसु आइदी मसे अफेल तौरकदवा आइना सम एंटिसिपेशन तौजबा हाइतारे मैदि अदुमाइना अफेल तौरकने न अदुमाइदि दुम यामना फजबा वफमने कोई इंडियन लॉ सिना कोई पिरिबा कोई मी खुदिमक मागी तंजनब हक पिरिबुदुबुसु पिरे अदुगा थेंगबसु थेंगना मैम नाइनबा जस्टिस डिले जस्टिस डिनाइड है वफम दुमदी खरा दुम ngasi सुप्रीम कोर्ट ना ताराइबसिना होय जस्टिस डिले जस्टिस डिनाइड है वफम दु हाइनरगसु मीदुना मरान बुलेरगदी थेंगनासु थेंग नोंगत नोंगदी सोइदना ददी फिगनी हैबसे ngasi सुप्रीम कोर्ट की verdict सिना ताकचरी हाइजरिबो याम नुमाइजे ngasi खना नैनबसिदा सरु याबुगी दमक पेनलिस अहुमबो थागचरी लोइना लोइना येंबिरिबो खुदिमकसु थागचरी